Promise TV meeting tabir singbu ahan ba maktada taram no okche bogalena no maintain kunje soina khurumjari maraki pau miyam de pizari India gi politics na kanglei pak Manipur bu hiram kayada sokhalabaso machet taba yaroi apun bagi saktam ngak na thamna ba chok thabanai dana hotnagani haina lalholup UNLF Pambai Luchingba Group ki acting chairman Nyongyaina Achet Firep Thamlakli Pambai na Luchingba UNLF na Shinduna Lup Asigilan Mishanglup Manipur People's Army MPA Linkhat Kibagi Kontratare Laksuba Mapokumon Thorak Masi Imphal East District ki Manung Channa Leiriba Sagolmangi Marjing Battalion Brigade 1 GHQ da Jinglem na pangthokre thorom aduda MPA gi nupi amasung nupagi mass pass contingent singna sarami piki UNLF ki acting chairman Nyongyaina party ki firal singkhat ki bagalonena UNLF MPA gi lekhidraba singi maphamda haikat lekat tuna ikai khumnaba utki tungda party ki military affairs committee loinena acting chairman na piba warol Yawol gi paujil su pathoki thermaduda wangang laduna party asigi acting chairman hai UNLF MPA si Manipur bu ningtamnaba achepa amadi asengba wakhalon galonina saphunglakibani party asina saphunglakpaga thawaina pontha piduna kangleipak Manipur gi damak thawai Thabak thoram kaya pangthokuna lakli miyamgi nungsibiba amadi shokatpi bagalonena UNLF MPA na mai pakna thabak pangthokpa ngamli ngasisu party asina kanglipak ki damak lepli mahakna hai party asi khulai paiba lalholup ama oirakhibada achoba awaba kaya mayoknaki singnaba amadi kathokpagi thaunaga lonena ngasigi phibam masida lup asi pukhalakpa ngamki kangleipak Manipur gi dama lanthengnabada lanmi singbu political gi wakhalon ningthina chelhanduna achumba lambida purakli achepa political gi wakhalon galonena khulai gi lalhau haurakkhibana UNLF MPA na khumang yang na changsili haujik lamda masida kuki jo amasung maitei gi muknaba asigi matangda paladuna acting chairman Nyongyain hai oithok laroidaba Manipur thugai gani haiba mapan lamdagi awaiba wakhalonda thabak tawriba kuki sing chapchana maithiba pigani kuki khudingmak UNLF MPA na yeknabani haina laude adubu kangleipak Manipur bu machet tana thugai gani haina hotnariba sing chap chaba para tambigani maramaduna oiriba phiba masi khangna yeknaba singna khongpham handokpa chumgani ngasi political gilamda UNLF MPA na santi gilambida changsilaklabasu kangleipak ki ningtamba amasung yelhofur kanba haibasi achepa firen haki Nasi akhoi sareba MPS nasu anu MPS nasu akhoi MP ge horok warisi yamuna khangba mathau dai nasi MP ge legacy ni aduna akhoi na kyangwana party je akhoi lami songse sagalai lami solution na kya nyam contribution akhoi party ge pi akhoi leba amyam de pi abasi akhoi na khangga da bani ngasai Mori de Leba State Force Singda Chana Thaknaba Potlam Sing Piba Yaroi Haina Technopod Village Volunteer Singna Ating Batam Kiba Adugi Mayukta Imphal to Churchanpur Lambiki Kwakta Bazarda Maitei Coordinating Committee Tronglaubitu Waikurukna Kwakta Moirang Thanga Kumbi Kendra Chingba Moirang Subdivision gi Manungda Leriba Civil Society Organization Singa Punna Kusemnaduna Churchanpur da Chana Potlam Amata Pushinba Yaroi Haina ngasi ayuktagi counter blockade haukre Counter blockade hoba siga mai lenena Maitei Coordinating Committee ki Advisor L Gopalna Baumi Singda Fongdokhibada Kuki militant singna Mori da Leriba State Force Singda Chana Thaknaba Tangai Fadaba Essential Commodities Sing Pidaba Adugi Mayukta Counter blockade asi thahobani Committee asina tang nipan fawba matam thaduna miyobagi minungsi yengbiduna blockade adu handokpiu haijakhiba leirabani adubu blockade adu handoktabana maram oiraga Churchanpurda Leriba Kuki singi Mayukta Counter blockade asi tawbani Mori da Leriba State Force ta thamliba athingba adu lauthoktriba phawba makhatana counter blockade asi chathagigani haiki Makonya tawriba gyan tadaba sagal isat adida khitari wakal tarakna bahai tare akoina Churchanpur Maikai de Leriba akogi kuki singe mayokta makogi against akoi Leriba akogi Maikai pangal sing aduga akogi Maikai gi Leriba akogi organization kendra hunga organization sing pensil jaraga ngasi ga sigumba counter blockade asi ngasi tang mapal asi dige akoina hogjabani maramadena akoina se
makata na tum satagani karma matam bang satagadi ge habi targadi more da ladibe step 4 singa cookie singa thammi ba athing da singa do madu loktok tu bhagudi ekoi sima phom sida tum satagani habi ge madu gi phiriap amagal Kwakta dagi Maitei Pangal MD Abdul Salam Nahai Mioibana Hingbada Chana Thakna Potlam Darkar Oibanina Mioibagi Minungsi Yenglaga Step Force Singda Chana Potlam Sing Fanghanbiu Chana Pangnadrabadi Santi Purapangam Hainasu Fongdoki Masing Yamleba Ima Ibia Singna Tidim Namida Totuna Cookie Singna Chana Potlam Sing Pubara Haina Arakpagari Sing Siek Tobaki Tabak Chataki Moyoba Ladiba Step Force Singda Cookie jo kambuna makal ama bhogi cha nakhna ba poche pi daba essential commodity pi daba punam ado yami da bagi akhoi na sum khoi gi magida akhoi na ngambale benda makhoi gi cha na ba daily essential commodities pi ro mohoi da pi di hoba more da le ba step forcing da pi di hoba akhoi sum phom jida mohoi gi cha na ba lambi thatke Kangli Park Loina Silon Apun Bamarup Kalamgi Kunithui Suba Mapokumongi Thoram Ama ngasi Manipur Press Club Imphal da pangthokre Thoram aduda Lining Sau Sanamahi Temple Board ki Secretary Maisnam Sibada Teluang Ngamthang Yaitongbi Kalam Imphal gi Haubam Chitra amadi retired DI John 3 Thobagi Yengkhom Indira Namathang Sitna Chief Guest President amadi Guest of Honor oina saruk yaki Thoramadu gi manung chana lamdam masida miyamna sakhangnaraba aiba aibi miyoi tara dasu taramna okpaga lonena manalan thopagi thoram amasu pangthoki Thoramadu ga mai lenena Lining Thau Sanamahi Temple Board ki Secretary Mesnam Sibada Teluang na phongdorakpada lonyan yaudaba aikhogi asengba leijariba irol adubu yokhatnaba pandamda aiba singda manama thumpiduna ikai khumna uliba si yamna nungai masi lamdam sida leiminariba pumnamakna pukning thawgarpham thoi aiba aibi sing mayamna line uragasu khwaidagi will kanba commitment leiba yamna patient leiba natragadi yadaba adugumba pithorakpa sinpham amani aina aiba ama oige hairaga hekta oiba yade aiba amana saireng ama inaba hotnabada numit kaya changlibani amaromda ipa ipusingna laigi leibak ni hairiba ireiba laireibak asida thambiram liba mamal yamlaba posak kaya asi mafam matam chana tashin haudabana ngasidi mitop miyajak mayam amana thengkhang kaya da safu kaya pirakli maram aduna haujik oiriba leibaki fiba masida social work tawbiriba singna leibaki damakta Tholibasingi Marakta coordination pinaba understanding ama changi loinena aikoi punna khusham naraga iram damasi kanminaba changi haina su fongdoki loinena angam mating pangnari mayam singse punna ama ngoi kai kunminaba loinena aikoi issue mayam ama yamani na sina lan maraki na tabada koi issue mayam ama yamani na issue singa du thengna labu panabada magi koi yam akanba koi ba ana ba narakpadubudi narakpadigi tonga tonga ma layong mayam tholapani tabudubu aikoina layong mayam singa du thengna labu honabada koi hairi ba lu mayam singi oi ba tonga tonga ba magi koi ga tare integrity gi drug chinabra drug chinabagi akoi da biri ba setting mayam singse puna maki koi ga tare achongbo sapuni handa thenari bisna atuna akoina matung tarakpadadi koi culture gi dalai ba culture gi organization singa asana aikoi lejari ba ipai puna thamami mayam singa ja to hona ba loina ai bai bisingna akoi ek kolom thabira kumanda landam sibu masak takpa ya ba thabiro haibo khas Lengaki Mahiruisang Amadi Lamdamama Chaukhatpa Haibasida Oja Singi Achoba Thaudang Lei Lengaki Oja Singna Transfer Kidama Wachat Wanum Toba Amadi Angam Athau Singna Masagi Kananaba Karakidama Oja Transfer Kitabakta Yongshil Nuisi Haina Manipur Students Federation ki President Hizam Rosana Fongdokre Wapama Singasi Manipur Students Federation Sinduna Chahi Khudingi Pangthok Tuna Lakpa Aikoi Lairik Ninthina Tamsi Theme Academic Campaign gi Tarnipalak Suba Kumon Thoromga Mailenena Fongdokhibani Thoromaduda All Manipur College Teachers Association gi President M Lokendro All Manipur Recognized Private School Welfare Association ki President Doren Khanganba Council of Teachers Association ki Convener L Jogindro All Manipur Elementary School Teachers Association ki President A Kalyani Commerce School ki Principal Thaudam Deba Chandrana Thoromapu oina saru yakhibaga lonena Mahiro Kiana saru yaduna pangthokiba Thoromaduga Mailenena Roshan Nahai India asi semilon gi lamda manga subada leirabusu Manipur di
सेमिलोन की लमददी सोंथना लेबा लमदम अमा ओइरी सेमिलोल योखटपा हाइबसी लेंगा की महलोइसंग सिंगसु योखटपा मथौताई महरोइ अमना लेंगा की स्कूल दा तंबा हाइबसी सेमिलोन फगलकपा खक नतना लमदम मसिदा फी स्ट्रक्चर की लेरिबा खुदोंचादब कया अदु कोखनबा ngamgani masida lenga ki mahailoisang sing asi miyamna thajaba ama ohenba changi miyamna thajaba pamnaba mahailoisang ama oinabagi damak lenga asida lenga ki mahailoisang gi oiba akhanaba thodang lokhatba mathautai haiduna lenga mahailoisang sing saukhatpada miyam punna thodang lawminasi haiba wafamsu fongdoki lenga ki school sing se faragasu yamna phibam chadaba leiri sida MSF ka kusamnaraga lebak miyamga madi lenga ka kusamnaraga puna honaminabam sangi aduga loinana koigi miyamna lenga ki mahailoisang sing hena mapung phaba amadi thajanaba lenga na su honabiba aduga miyamna su lenga ki school kanbada amadi lenga ki school phagalanbada honaminarakana koi punna honaminaragadi ngasigi emission gi samisya amadi akoigi fee gi samisya si kokani aduga lenga ki school lab tamjaragadi koigi RTE egi matungina education fee habado koi phangakanda koi semilonda amadi laglasu tambada paisa sangdaba iramda mama oirakanda kunai si afabama oibda koi punna saruk yamina si habasi ma ai thamjagi Lining Thau Sanamahi Temple Board na tha khudingi puthokpa Lining Thau Sanamahi mapau lak liba file tha gi oina ngasi fongtuna miyam da yenthokpa hokre se pawa dunga si nongalamdai pung 2 kuntra tabada Lining Thau Sanamahi Temple Board LSTB gi ngamthang Luchingpurel Vidyapati Senjam Allies wakhal lamjingbana fongkibani Sanamahi Temple Board na ahumlak suba oina puthokpa file tha gi Lining Thau Sanamahi mapau phongdokpa gi achamba tharom aduda LSTB gi Member Secretary Maisnam Sibada Taluang Amadi Mapauchi Asibu Manipur Yumthong Khudingda Yohanbiriba Manipur Hawker Association ki President Wangkem Ajit Amadi General Secretary Laikhuram Surjit Loinana Manipur Hawker Association Amadi LSTB ki Thomi Singna Saruk Yaki Kumja lising ni tarama panda pangthokiba MSPGCL amadi MSPCL recruitment exam gi result haidokta duna lairiba asi athuba matamda haidoktuna candidate kaya gi punsida awaba piriba asi kokhalu haina MSPGCL amadi MSPCL recruitment candidate 2019 gi semkiba JAC gi convener Avasna Fongdokre ngasi Manipur Press Club ta pangthokiba JAC ga pawmi singa unabagi mifamamada wafamasi fongdokladuna Avasna hai Chahi manga helaba phauba MSPGCL amadi MSPCL na loba punna post chamapan henbagi result ngashi phauba haidoktabana candidate lising tara henbagi punchida awaba kaya thengnari kumja lising ani kunda pangthokiba exam gi result ayamba haidokraba phauba kumja lising ani tara mapan da thakiba exam asi haidoktna leibagi maram candidate chingda khanghangadabani amadi recruitment asida yawkiba candidate kharadi thabak tobagi chai helakpa yabagi phibam amada leire candidate chingi khallaga exam asi athuba matamda haidokpiu karigumba haidoktaba tarabadi JAC na makha taba khongjang kaya changsinaba sem saba lori haina so fongdoki 19 da ko kiba MSPGCL amdi PCL ki recruitment process loiraga sahi manga hela pawa hadok bidra namsin laga thambiri 2020 ki matung da ko kiba recruitment sindi ayam bana hadokre adobo MSPGCL amdi PCL ki result di namsin laga thambiri maram maduna high recruitment ki result ase athu matam da hadok piu high jari s bar oiba candidate kayaso yaure aduna ekhoina sisida athu matam da hadok da taragati aikoi makhan makha kaya gi koi khongjang changsilakani athu matam da dokta resing tangai press ki mamangda thamjari Marki pau pijeba matang asida lo shinjare meeting tabiri basingbu amukana kurumjari